Online Manipur YouTube channel asbing bir bam pung nang pom ka na taram lok seri han badam na marui ba paw am update thamjage hojik ngek ke mamang da numidang pung mapan ga nifu manga rom tarak pada matam da kuki kulai pai ba singna National Highway number 37 gi paring da lairi ba patsoi police station na kon ba new Keithelmanbi da Nongmei amasung bom kapsinduna landa salakhre haidiba thodok asigi matang da thajba yaba paw gi matung innadi kuki kulai pai ba singna oigani singnaba singna Nongmei kapsilakpa amasung bom kapsillaktuna landarakibani maduda natana new Keithelmanbi area da leiba yum yangon kharasu kuki kulai pai ba sing aduna mai tharamle hairi thodok adu thokle haiba paw phangbadagi thodok thokpham da police amadi maikei adomgi khungakpa khunja sing mikup nahum singna laikre hairi kuki kulai pai ba singna Nongmei kaptuna landarakiba aduda khunja sing handuna Nongmei kap khibra haiba hojiki oina chapsaba khangba ngamdri thodok adu thokle haiba paw tabadagi tongan mafamdagi sangsinnaba sem sakhre hairi police ki maigei dagi su pamdaba thodok thoktanaba akanba section thorang lokhatkhre hairi mathangi update asna kanglok irang thokraba matungda mai dagi karakpa revenue tangkhai hanthakre Churachandpur Kangpokpi district ta mai ko laga sizinabagi changwang khalakle Manipur da hokiba me ahum dagi kanglok irang thokraba matungda state sta electricity dagi karakpa revenue asi hanagi changdagi khaibok amarom hanthakibadagi Manipur State Power Distribution Company Limited MSPDCL da sauna deficit chatle irang asna maram oiraga Kangpokpi Churachandpur na singba district sing asida mai ko laga sizinabagi chang hanadagi angakpa phangna hingatkhre MSPDCL dagi phangwa pawgi matung in Manipur da hokiba kumja 2022 gi April thadagi sahi sigi March tha phawgi manungda electricity gi oina revenue punna crore samri ga hundraga tarit karakhi masi tha amada sangsatta crore 35 dagina nifu phawbani hairi adum oina Manipur da hokiba me ahum dagi kangluk irang asi thorakhiba irang asina maram oiraga internet servicing thing khibana online payment gi khudong saba ning thina leraktabadagi tha amada MSPDCL na state pumbagi oina lupa crore kundai kunmanga phawgi changda revenue lagli asumna tha goding gi lupa crore 10 dagi 35 phawgi changda company asida deficit chali Manipur gi singi lamsing maru oina Churachandpur amadi Kangpokpi na singba irang asigi safu khara hen nangliba mafam sing asida de revenue khongotbagi chang asi suka hen hanthakre loina mai ko laga sizinabagi chang na angak phangna hingatkre masigi mayek larba khudam haibabu irang mamangda lauramba maigi chang adu district sing asida adumak lauri adubu hana tha amada Churachandpur gi oina electricity dagi revenue lupa crore 2 dagi ahum phawba laklamba adu hojikti crore ama phawba yoraktre loina Kangpokpi district gi oina lupa lakh marfu rom laklamba adu hojikti lupa lakh 10 kundagi hena lakpa ngamdre masi irang asina maram oiraga miyamna mai ko laga sizinnakiba amadi internet ki facility phangkhidabadagi research loikhaba matungda research hapagi muhutta meter bypass tawraga mai sizinnakhibadagi oigani haiba Churachandpur amasung Kangpokpi district asigi electricity gi consumer chada 90 room di prepaid meter box ki kothangda mai sizinnaba haukrabani video sing bibagi damakta mayam pungnang pu mukana taga chari ano update ki damakta online Manipur YouTube channel asibunung sibiduna subscribe to binamu thank you